ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯃꯔꯨꯞ ꯑꯅꯤ ꯑꯁꯤ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯅ ꯃꯔꯨꯞ ꯑꯃꯕꯨ ꯄꯨꯁꯤꯜꯂꯤꯕ ꯃꯔꯨꯞ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯅꯥ ꯑꯁꯤ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯈꯪꯄꯪ ꯄꯪꯕ ꯑꯗꯨꯅ ꯃꯥꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅꯕ ꯈꯔ ꯋꯥꯏ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯆꯥꯛꯇꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯔꯨꯁꯤ, ꯏꯟꯁꯥꯡ ꯑꯍꯥꯎ ꯊꯣꯡꯍꯧꯏ꯫ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯕ꯭ꯔꯣ? ꯑꯩꯈꯣꯏ ꯄꯥꯕꯅ ꯉꯁꯥꯏ ꯕꯖꯥꯔꯗꯒꯤ ꯉꯥ ꯑꯃ ꯂꯩꯔꯛꯈꯤꯕꯅꯤꯅꯦ, ꯑꯗꯨꯗꯣ ꯊꯣꯡꯉꯅꯤ꯫ ꯑꯩꯅ ꯁꯦꯝꯕ ꯇꯟꯗꯅ ꯅꯣꯏꯔꯣꯝꯗ ꯂꯥꯛꯑꯦ꯫ ꯑꯗꯨ ꯆꯥꯂꯦ ꯀꯥꯗꯔꯗꯤ ꯐꯖꯩꯅꯦ꯫ ꯑꯗꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯔꯨꯔꯁꯤ꯫ ꯆꯥꯛꯁꯨ ꯉꯁꯥꯏ ꯂꯣꯏꯔꯕꯅꯤ, ꯀꯨꯏꯔꯕꯅꯦ ꯆꯥꯛ ꯀꯩꯅꯣ ꯇꯧꯕꯗꯣ꯫ ꯁꯧꯒ꯭ꯔꯤꯒ ꯏꯔꯣꯟꯕꯒ ꯆꯥꯕ ꯌꯥꯗ꯭ꯔꯥ? ꯇꯥꯟ ꯆꯥꯔꯦ, ꯆꯥꯎ꯫ ꯍꯥꯎꯔꯦ ꯇꯧ ꯏꯌꯥ ꯌꯥꯗꯕ꯭ꯔꯣ ꯉꯁꯤ ꯏꯟꯁꯥꯡꯗꯨꯕꯣ? ꯌꯥꯝ ꯀꯟꯅ ꯌꯥꯏ꯫ ꯃꯈꯥ ꯇꯥꯕ ꯇꯦꯝꯁꯤ꯫ ꯆꯥꯛ ꯇꯣꯛꯄꯁꯤꯗꯤ ꯀꯔꯤꯅꯣꯝ ꯆꯥꯅꯤꯡꯉꯤꯗ꯫ ꯀꯩ ꯆꯥꯁꯦꯕ? ꯑꯩꯈꯣꯏꯗꯤ ꯀ꯭ꯋꯥꯒꯨꯝꯕ ꯆꯥꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯩ ꯆꯥꯅꯤ? ꯍꯩ ꯑꯣꯏꯅ ꯆꯥꯔꯁꯤꯗꯣ꯫ ꯍꯩꯅꯧ ꯍꯦꯛꯇ ꯍꯦꯛꯑꯒ ꯍꯩ ꯑꯣꯏꯅ ꯆꯥꯔꯁꯤ꯫ ꯃꯆꯤꯟ ꯑꯃꯨꯛ ꯂꯧꯁꯤꯟꯖꯔꯅꯤ꯫ ꯍꯩꯁꯦ ꯑꯩꯈꯣꯏꯗꯩ ꯍꯦꯛꯁꯤꯔꯥ? ꯅꯛꯄꯅꯗꯤ ꯌꯥꯔꯦ꯫ ꯍꯩꯁꯤꯅꯦ ꯄꯥꯜꯂꯝꯃꯗꯤ ꯐꯗꯧꯕ ꯑꯃ ꯍꯩꯁꯦ ꯄꯥꯜꯂꯝꯗ꯭ꯔꯦ, ꯑꯉꯥꯡꯈꯩꯅ ꯂꯣꯏ ꯍꯦꯛꯇꯠꯈꯤꯗꯅꯀꯣ꯫ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯩꯅꯧꯁꯤꯁꯨ ꯑꯁꯣꯝꯒꯤꯁꯤꯁꯨ ꯂꯣꯏ ꯄꯥꯟꯕꯅꯦꯕ꯫ ꯑꯩꯈꯣꯏ ꯑꯉꯥꯡꯈꯩꯅ ꯂꯣꯏ ꯆꯥꯈꯤꯗꯅꯀꯣ꯫ ꯑꯩꯈꯣꯏꯗꯤ ꯍꯩꯁꯤꯗꯤ ꯆꯥꯛ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯆꯥꯏꯌꯦꯕ꯫ Oh my God! Wow! ꯌꯥꯔꯦ, ꯌꯥꯝ ꯆꯥꯕꯁꯦ ꯊꯕꯛ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯅ ꯈꯔ ꯆꯥꯔꯨꯔꯦ ꯀꯩꯗꯧꯔꯒꯦ? ꯍꯩꯕꯨ ꯍꯩꯁꯤ ꯐꯖꯅ ꯈꯣꯛꯇꯣꯛꯑꯅꯤ꯫ ꯊꯨꯝ ꯃꯣꯔꯣꯛ ꯌꯥꯎꯗꯕꯤꯗ ꯆꯥꯁꯤꯗ, ꯊꯨꯝ ꯃꯣꯔꯣꯛꯀ ꯌꯥꯎꯕꯗꯨꯗꯤ ꯅꯨꯄꯤꯅ ꯇꯧꯗꯧꯅꯤꯗ꯫ ꯍꯩ ꯆꯥꯕ ꯍꯩꯗꯣ ꯍꯩ ꯉꯥꯛꯇ ꯆꯥꯒꯗꯕ꯫ ꯑꯁꯤꯟꯕ ꯆꯥꯒꯦꯅ ꯍꯩ ꯆꯥꯏ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯑꯩ ꯆꯈꯥꯎꯁꯦ ꯌꯥꯝ ꯆꯥ ꯌꯥꯗꯦ꯫ ꯑꯁꯤꯗ ꯀꯧꯕ ꯃꯥꯜꯂꯦ, ꯑꯃ ꯊꯣꯛꯏꯀꯣ꯫ ꯂꯩꯔꯝꯃꯣ, ꯑꯩ ꯁꯤ ꯈꯣꯛꯑꯝꯃꯒꯦ꯫ ꯂꯩꯔꯝꯒꯤꯅꯨꯀꯣ꯫ ꯁꯤ ꯈꯣꯛꯇꯣꯛꯑꯒ ꯂꯣꯏꯔꯒ ꯐꯖꯅ ꯈꯣꯛꯇꯣꯛꯑꯒ ꯆꯥꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯀꯔꯤꯅꯣ ꯑꯣꯟꯂꯥꯏꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯏꯔꯣ ꯇꯤꯟ ꯆꯥꯕ꯭ꯔꯥ ꯍꯥꯏꯅ ꯃꯁꯤꯡ ꯑꯃ ꯌꯦꯡꯉꯝꯃꯤ꯫ What? ꯑꯩ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯃꯥꯅꯤ ꯑꯁꯦꯡꯕꯁꯨ ꯍꯥꯏꯔꯤꯕ꯫ ꯍꯣꯏ ꯅꯪ ꯂꯣꯏ ꯄꯤꯖꯗꯣꯏꯅꯤꯁꯦ, ꯑꯩ ꯆꯈꯥꯎ ꯌꯥꯗꯦ꯫ ꯍꯣꯏ ꯀꯥꯟꯅꯗ ꯍꯩꯁꯨ ꯑꯩꯅ ꯄꯤꯖꯕ, ꯆꯥꯛꯁꯨ ꯑꯩꯅ ꯄꯤꯖꯕ, ꯑꯗꯨꯒ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯀꯔꯤꯅꯣꯕ? ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯀꯔꯤꯅꯣ? ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ, ꯃꯔꯨꯞ ꯑꯣꯏꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯃꯣꯏꯁꯤꯗ꯫ ꯁꯤꯕꯨ ꯀꯩꯗꯧꯒꯦ? ꯁꯨꯝ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤꯗ ꯑꯩꯅꯦ ꯁꯨꯝ ꯁꯥꯎꯔꯛꯇꯅꯅꯦ, ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯏꯀꯣ꯫ ꯑꯩꯒꯤ ꯃꯔꯝꯗꯒ ꯃꯥꯅ ꯏꯇꯥꯎ ꯈꯜꯂꯤꯁꯤꯕꯣ? ꯍꯥ? ꯀꯔꯤꯅꯣꯕ ꯏꯇꯥꯎ? ꯉꯁꯥꯏꯗꯒꯤ ꯏꯇꯥꯎꯅ ꯉꯥꯡꯉꯤꯁꯤꯡꯗꯣ ꯑꯩ ꯇꯥꯒ ꯌꯥꯎꯅ ꯇꯥꯕꯅꯦ꯫ ꯑꯩ ꯀꯩꯗꯧꯔꯒꯦ? ꯅꯪ ꯇꯥꯒ ꯌꯥꯎꯅ ꯇꯥꯕꯅꯦ꯫ ꯑꯩꯅꯦ ꯏꯇꯥꯎꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦ꯫ ꯏꯇꯥꯎꯒꯤ ꯃꯑꯣꯡꯁꯤꯗꯤ ꯀꯩꯅꯣ? ꯏꯇꯥꯎꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦ꯫ ꯅꯪ ꯑꯩ ꯀꯩ ꯉꯥꯡꯈ꯭ꯔꯒꯦ? ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩꯅꯦ ꯇꯥꯒ ꯌꯥꯎꯅ ꯇꯥꯕꯅꯦ꯫ ꯑꯩ ꯀꯩ ꯉꯥꯡꯈ꯭ꯔꯒꯦ? ꯏꯇꯥꯎ ꯇꯧꯔꯤꯁꯤ ꯀꯔꯤ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯌꯥꯕ꯭ꯔꯕ? ꯅꯪ ꯑꯩ
ꯐꯥꯒꯤꯔꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯁꯤꯡꯗꯣ ꯑꯩ ꯇꯥꯒꯦ ꯌꯥꯝꯅ ꯇꯥꯕꯅꯤꯀꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ ꯇꯥꯎ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣꯕ ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯔꯤ ꯃꯑꯣꯡꯗꯣ ꯑꯩ ꯑꯆꯥꯄꯣꯠ ꯆꯥꯕꯅꯦ ꯍꯥꯏꯔꯤꯗꯅ ꯍꯥ